ꯑꯩꯁꯤ ꯑꯩ ꯑꯣꯏꯍꯜꯂꯤꯁꯤ ꯀꯔꯤꯅꯅꯣ? ꯀꯔꯤꯅ ꯅꯪꯕꯨ ꯅꯪ ꯑꯣꯏꯍꯜꯂꯤꯕꯅꯣ? ꯗ ꯁꯤꯐ ꯑꯣꯐ ꯊꯤꯁꯤꯌꯁ ꯍꯥꯏꯔꯤꯕ ꯄꯦꯔꯥꯗꯣꯛꯁꯁꯤ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯤ ꯑꯃ ꯂꯩꯔꯦꯗꯅ ꯈꯜꯂꯁꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯤꯁꯤꯒꯤ ꯎꯒꯤ ꯁꯔꯨꯛꯁꯤꯡꯁꯤ ꯁꯤꯟꯗꯣꯛꯂꯁꯤ꯫ ꯎꯁꯤꯡꯗꯨ ꯁꯤꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯦꯜ ꯍꯥꯏꯗꯤ ꯍꯤꯁꯤꯒꯤ ꯄꯥꯜꯁꯤꯁꯨ ꯑꯃꯨꯛ ꯁꯤꯟꯗꯣꯛꯂꯁꯤ꯫ ꯃꯁꯤꯗꯒꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯨꯛꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯑꯅꯧꯕ ꯁꯤꯟꯗꯣꯛꯂꯁꯤ꯫ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯍꯤꯁꯤ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯒꯤ ꯍꯤꯗꯨ ꯑꯗꯨꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯏꯇꯣꯞ ꯇꯣꯞꯄ ꯍꯤ ꯑꯃ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯁꯤ꯫ ꯍꯤꯁꯤꯗꯒꯤ ꯁꯤꯟꯗꯣꯛꯈ꯭ꯔꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡꯗꯨꯗꯒꯤ ꯑꯇꯣꯞꯄ ꯍꯤ ꯑꯃꯒꯁꯨ ꯑꯃꯨꯛ ꯁꯥꯔꯁꯤ꯫ ꯆꯞ ꯃꯥꯟꯅꯕ ꯍꯤ ꯑꯃ꯫ ꯐꯤꯚꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕ ꯍꯤꯗꯨ ꯀꯔꯝꯕꯅ ꯑꯣꯏꯗꯧꯔꯤ? ꯁꯤꯅ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛꯁꯤ ꯇꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯤꯗꯨꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯇꯁꯦꯡꯕ ꯍꯧꯕꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕꯗꯨꯅꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ? ꯀꯔꯤꯅ ꯂꯦꯞꯀꯅꯤ? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯨꯝ ꯃꯄꯩ ꯑꯃ ꯂꯧꯔꯁꯤ ꯑꯗꯨꯒ ꯁꯣꯔꯥꯏꯇꯤꯁ ꯄꯦꯔꯥꯗꯣꯛꯁ ꯍꯥꯏꯕ ꯄꯦꯔꯥꯗꯣꯛꯁ ꯑꯃꯨꯛ ꯅꯩꯅꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯁꯤ꯫ ꯁꯣꯔꯥꯏꯇꯤꯁ ꯍꯥꯏꯕꯁꯤ ꯑꯔꯤꯕ ꯒ꯭ꯔꯤꯛ ꯋꯥꯍꯩꯅꯤ꯫ ꯑꯥꯔꯊꯅ ꯃꯄꯩ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯊꯨꯝ ꯃꯄꯩ ꯑꯃ ꯂꯩꯔꯦ꯫ ꯃꯄꯩꯁꯤꯗꯒꯤ ꯊꯨꯝ ꯃꯀꯨꯞ ꯑꯃꯈꯛ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤ ꯂꯦꯝꯍꯧꯒꯅꯤ? ꯃꯄꯩ ꯑꯃꯗꯨꯃꯛ ꯂꯦꯝꯍꯧꯒꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯄꯩ ꯑꯃꯗꯒꯤ ꯃꯀꯨꯞ ꯑꯃ ꯂꯧꯊꯣꯛꯄꯗ ꯃꯄꯩꯗꯨ ꯃꯄꯩ ꯑꯣꯏꯍꯜꯂꯛꯇꯕ ꯀꯩꯁꯨ ꯇꯧꯗꯦ, ꯃꯄꯩ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯊꯨꯝ ꯃꯀꯨꯞ ꯑꯃꯃꯝ ꯂꯧꯊꯣꯛꯄꯒꯤ ꯊꯧꯑꯣꯡꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯨꯝ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯊꯨꯝ ꯃꯄꯩꯗꯨ ꯊꯨꯝ ꯃꯀꯨꯞ ꯑꯃꯈꯛ ꯉꯥꯏꯔꯐꯥꯎ ꯃꯗꯨ ꯍꯧꯖꯤꯛꯁꯨ ꯃꯄꯩ ꯑꯃ ꯑꯗꯨꯃꯛ ꯀꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯧꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯃꯄꯩꯗꯨꯗꯒꯤ ꯃꯀꯨꯞ ꯑꯃꯃꯝ ꯁꯨꯝ ꯂꯧꯊꯣꯔꯛꯄꯒꯤ ꯀꯔꯝꯕ ꯆꯞ ꯆꯥꯕ ꯇꯥꯡꯀꯛꯇ ꯃꯄꯩꯗꯨ ꯃꯄꯩ ꯑꯣꯏꯗꯕ ꯍꯧꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯆꯞ ꯆꯥꯕ ꯃꯀꯨꯞ ꯃꯁꯤꯡ ꯀꯌꯥꯅ ꯃꯄꯩ ꯑꯃ ꯁꯦꯝꯃꯤ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯃꯔꯝꯅ ꯗ ꯁꯤꯐ ꯑꯣꯐ ꯊꯤꯁꯤꯌꯁ ꯑꯃꯁꯨꯡ ꯁꯣꯔꯥꯏꯇꯤꯁ ꯄꯦꯔꯥꯗꯣꯛꯁ ꯍꯥꯏꯔꯤꯕ ꯄꯦꯔꯥꯗꯣꯛꯁ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯑꯥꯔꯊ ꯑꯅꯤꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣই ꯏꯁꯥꯗ ꯄꯥꯟꯁꯤꯟꯗꯨꯅ ꯌꯦꯡꯁꯤ꯫ ꯑꯩꯒꯤ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯃꯊꯧ ꯇꯧꯔꯛꯇꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯀꯤꯠꯅꯤ ꯅꯥꯝꯃ ꯂꯧꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯥꯟꯁꯤꯜꯂꯦꯗꯅ ꯈꯜꯂꯁꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯗꯨ ꯑꯗꯨꯝ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯧꯁꯥꯗꯒꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕ ꯑꯩ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯃꯛꯇꯤ ꯅꯠꯇꯕ ꯍꯧꯔꯛꯂꯦꯗꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯤ ꯑꯇꯣꯞꯄꯒꯤ ꯀꯤꯠꯅꯤꯅ ꯆꯂꯥꯏꯗꯨꯅ ꯍꯤꯡꯂꯤꯉꯩ ꯆꯩꯔꯛꯁꯤꯗꯩꯗ ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯃꯛꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯑꯃꯨꯛꯁꯨ ꯀꯛꯊꯠꯈ꯭ꯔꯦ ꯈꯜꯂꯁꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯗꯨ ꯑꯗꯨꯝ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯣꯏꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯩ ꯑꯣꯏꯕ ꯍꯧꯔꯛꯂꯣꯏꯗꯧꯔꯤꯁꯤꯅ ꯀꯔꯝꯕ ꯆꯞ ꯆꯥꯕ ꯇꯥꯡꯀꯛꯇꯒꯤ ꯑꯣꯏꯒꯅꯤ? ꯀꯔꯤꯅ ꯂꯦꯞꯀꯅꯤ? ꯀꯔꯤꯅ ꯑꯩꯕꯨ ꯑꯩ ꯑꯣꯏꯍꯜꯂꯤꯕꯅꯣ? ꯀꯔꯤꯅ ꯅꯪꯕꯨ ꯅꯪ ꯑꯁꯦꯡꯕꯗꯨ ꯑꯣꯏꯍꯜꯂꯤꯕꯅꯣ? ꯑꯩꯁꯤ ꯑꯩ ꯑꯣꯏꯔꯛꯇꯅꯕ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯂꯧꯊꯣꯛꯄ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯑꯩ ꯑꯣꯏꯍꯜꯂꯤꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯩꯗꯤ ꯁꯤꯖꯤꯅꯤꯗꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯅꯠꯇ꯭ꯔꯒ ꯅꯤꯡꯁꯤꯡꯂꯤꯕ ꯃꯦꯃꯣꯔꯤꯁꯤꯡꯁꯤꯅ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯃꯔꯝꯗꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯍꯥꯏꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯗꯁꯨ ꯑꯍꯣꯡꯕ ꯀꯌా ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯗꯣꯝꯒ ꯁꯟ ꯁꯥꯗꯨꯅ ꯆꯠꯄ ꯍꯩꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯒꯤ ꯑꯗꯣꯝꯗꯨꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦ꯫ ꯑꯋꯥꯡꯕ ꯍꯦꯟꯒꯠꯂꯝꯒꯅꯤ, ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯝꯒꯅꯤ, ꯁꯝ ꯊꯥꯕ ꯄꯥꯕꯒꯤ ꯆꯥꯡꯗꯁꯨ ꯑꯍꯣꯡꯕ ꯂꯩꯔꯝꯒꯅꯤ꯫ ꯌꯥꯁꯨ ꯃꯔꯣꯜ ꯑꯃ ꯇꯦꯛꯈꯤꯗꯨꯅ ꯑꯅꯧꯕ ꯃꯔꯣꯜ ꯑꯃꯅ ꯁꯤꯜꯂꯝꯂꯅꯤ, ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯁꯦꯜꯁꯤꯡꯁꯨ ꯂꯦꯞꯇꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫
ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯨ ꯍꯣꯡꯂꯛꯂꯕꯅꯤ, ꯑꯗꯣꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯍꯣꯡꯂꯛꯂꯕꯅꯤ꯫ ꯃꯁꯤꯗꯩꯗꯕꯨ ꯑꯗꯣꯝ ꯍꯥꯟꯅꯒꯤ ꯅꯪꯗꯨꯅꯤ, ꯅꯪ ꯑꯁꯦꯡꯕꯗꯨꯅꯤ, ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯍꯥꯏꯕꯁꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯎꯏꯁꯤꯟꯈꯤꯕ ꯃꯤꯠ ꯉꯁꯤ ꯑꯌꯨꯛ ꯄꯥꯡꯊꯣꯛꯍꯜꯂꯛꯂꯤꯕꯁꯤ ꯆꯞ ꯃꯥꯟꯅꯕ ꯑꯩꯗꯨꯅꯅꯤ ꯀꯔꯝꯅ ꯍꯥꯏꯒꯅꯤ?